अहानबद मरोइब पाउ नुमित हुमनी चुपना चथगदब 15 सुब स्टेट लेवल ऑरेंज फेस्टिवल तमेंगलोंग हेडक्वार्टर द चीफ मिनिस्टर एन बिरेन हौदोखरे खुटलाई पाबस पाइबस सिंह फाजन की बसनी अनि बिष्णुपुर पुलिस कमांडो न टेक त कायदन कल्ले अमसोंग सरेंडर तौदुना लेरबा केसीपी लमफेल ग्रुप की नि हाइबा मियोय अमा सखंगदब सिंह नोंमैना कापतुना हटलमले करमजेरी आईएसटीवी की नुमिदांगी पाउ मीटिंग ताबरी बसिंग तराम नोकचेरी हजि पाउ सनोन बेजरे नुमित हुमनी चुपना चथगदबा 15 सुब स्टेट लेवल ऑरेंज फेस्टिवल तमेंगलोंग हेडक्वार्टर द चीफ मिनिस्टर एन बिरेन हौदोखरे थरमदुदा हॉर्टिकल्चर मिनिस्टर टी श्याम कुमार एमएलए समुएल जेंडाई एमएलए अवांगबो न्यूमाई अमदी तमेंगलोंग एडीसी की चेयरमैन नासिम रे पनमैन मरुएबा मियोय सिंगोइना सरुक याखे ऑरेंज फेस्टिवल असे द पुन्न स्टोल चामग हुमफुनिपाल न सरुक यारे तमेंगलोंग डिस्ट्रिक्ट हेडक्वार्टर लेबा इंडोर स्टेडियम द पांगतोक थौरम अदुदा चीफ मिनिस्टर एन बिरेन तमेंगलोंग की कोमला थारिबसिंगे पोथोक हेंगतनब कोमला थारिबसिंग अमदी लेंगा की कमिटी म सेमलगनी कोमला थारिबसिंग की दमकत लेंगा की माइकैदी की पीब्याब मतेंग पीरगनी तमेंगलोंग द पुथोकलिब कोमला असी चही चुप्पा फंगहनबा कोल्ड स्टोरेज अमा सारगनी अनोब लेंगा असिना पाइखटकनी हाइकिब चौकट थौरांग की थबकसिंग लेपतना पांगथोकले मियाम की थौगल तौगनी हाइना मियाम की मिहुत ओइरखिबा चिंगी एमएलए खरदी थबक तौबगी महुत्ता इम्फाल अमदी मणिपुर की वांगमदा मरल मथुम लेप्शिनबगी थबक चथदुना लेरे मसिना चिंगी मफम कया चाउना सोथबगी मरमनी हाइके संग मसा सादब तौद यादबगी खर गवर्नमेंट की मशीनरी नोम तौरग लेबा लीडर्स याउरी अदुगा इम्फाल ददी मोगी प्रॉपर्टी न फुल लेरे इम्फाल द प्रॉपर्टी लेबा दिल्ली द प्रॉपर्टी लेबा मोई मथौनी प्रसागी येमो हन येमो अदुना सिंगी एरिया से अदुम सोथर गलाप अदुम सोथर गलाप अदुना अखोगी एनो गलाप से अखोगी गवर्नमेंट आइना हाइरम बदु येंबियो तमेंगलोंग की प्रजाना अइबु अखोगी गवर्नमेंट बु रिसीव तौबु नुमितुदा फेलिसिटेट तौबु नुमितुदा आइना हाइरम लाउथोम मयाम दो अमत फेल ओइहलोय मिनिस्टर टी श्याम कुमार ना ऑरेंज फेस्टिवल असिना लमदम मशिद नुंसी चानब पुरप ओइरसनु कोमलागी यू सुंगननबा मपालमगी कंपनी खरन हाइरकप लेरे टॉप टॉप महाउ चेनबा तमेंगलोंगी कोमला योनफमगी अवाबा करिशु लेरोय हाइके मिनिस्टर ना कोगी मागी अपाम मागी अनिंग मागी विजडम हैबदी प्रजा की इति खंग कान तोबिगदब गातनिना सिंदु वने मसि मिनिस्टर तुम फ्रेंड याम सांग हाइजर रे वने मसि सेम मांग याव का दखोइना वा मखा ता ngangjabagi कोइ कनो लेजदे हाइले फेसिमेसन द मसगी शांति अमदी जात बिचार खेनब थमदबा अमदी कालु खेनब थमदबा अमे सुनिंग नुनिंग बगी हेना वखलों पुरतुना डिपार्टमेंट हॉलिस डिपार्टमेंट पांगया मतें पांगसु लाई जिसु पांगनबसु कोइ होदरी हाबो हम थमजर पुनबु थाकसे थासिगी तांगमरी की नुमिदांग अथेंगबदा सखंगदबसिंगना बिष्णुपुर पुलिस स्टेशन की मनुंग चनबा दोलांगदगी खोइरोक ताबा लंबी सेंबगी थबक चथरिबा जेसीबी ड्राइवर यावना सिन्नी अनि मखोइना थबक सुरिबा मफमदा लैबा खोलादगी सखंगदबा खुटलाई पाइबसिंगना फाजिनखिबा अदु बिष्णुपुर डिस्ट्रिक्ट के एसपी हॉप्सन की मीटिंग मखादा बिष्णुपुर डिस्ट्रिक्ट पुलिस की कमांडो ओसी बी लुटंग वाइफाइना लुचिंगबा पुलिस कमांडो कांगबु अमना ngasi nongthil chawrakna pung ama makhaimuk taba aduwaidagi बिष्णुपुर डिस्ट्रिक्ट की नबीर बुंगलोन लोइलम को दोलांग अमदी खोइरोक एरिया दा थीब होंबगी थबक चथबदा खुलाई पाइबा लालौबनी चिंगनब सिंगना फादुना थमलंब सिन्मी अनि एस नोविन विलेज अमदी खोइरोक विलेज की जगह तेक त कायदन कनब ngamkhre सिन्नी अनि अदुदी ओइनाम लोंग विलेज दगी गाइडोनलुंग गोलमई चही कुंतरेट अपोप द्वालिन गोलमई अमदी झारखंड दगी हौजिकना अवांग खुंद लैबा इमानुएल ट्रोपो चही निफु मंगा अपोप लिस्टर ट्रोपोनी कमांडो की कांगबु अदुना मफम अदुदा चंगसिलकपा उबदा सिन्मी सिंह अदुबो फादुना थमलंबा खुलाई पाइबा मियोय सिंह अदु मफम अदुदु थादोक्तुना चेनख्रे बिष्णुपुर पुलिस अमदी लोकताक पुलिस न थौदोक अशिगी मतांगदा केस अमा लखतुना मखाताना थिजिनबगी थबक चथरे सिन्मी सिंह अदु इमुंग मनुंगी मियोय सिंहदा तेक्ता कायदना सिनख्रे सरेंडर तौदुना लेरबा केसीपी लमफेल ग्रुप की कांगबुनी हाइबा मियोय अमा नोंमैना कापतुना हटलमले
Thogdok asi ngasi ayuk pung taruk makhairom taba matamda thangmaiban yumnam leikaigi cherau chingkhong maya da thokibani leikhidraba miyoi adudi soraisam Modhu Singh chahi nifu mari apokpa soraisam dinamani thangmaiban watham leiraktagini mahaki masada nongmai maru taret panbagi dakfam leirami thogdok thokpamdagi fangba paugi matung inna mahak numit khudingi morning walking chatpagi ngasi chatlingaida sakhangdaba singna nongmaina kaplambani hairi mahak lisingani tara taret ki June thada chief minister da khulai thadok tuna changjaraba matungda Bisnupur gi designated camp ta leirakibani numit kharani gi mamangda mafam dudagi laktuna mayumda leirakpani hairi thogdok asigi matangda police na case ama lokhatkhare Mihat asibu yaningdaba phongdoktuna thangmaiban sinam lekai amasung thangmaiban yumnam lekai maira paibi lupsing amasung club ki miyoi singna lila sing khongnang khongda wakat mifam chathakre leikhidraba Modhu Chandra gi loinabi Rani Balana mamang chehigi June thada lengakta changjaduna machanupi amaga makhoi ahum punna nomagi hingnanaba thabak tawduna lakpane yumda pothaduna leijaraba miyoibu kari maramgi hatpano lengakna maraliba miyoi puthoktriba fawba asiba hakchang loroi haire Mangunda threat toropa mangunda du toba dugumba kaimta leite mana phattaba thabak tawrudabaduna mangunda dugumba amatta leitabaduna mana yam free oina chatpane mase thabak chabada koina khara sekchelu haibokta ko made yamna free oina chate kai dawdoino jibo ai smain government da si tawra leirjibo kari dawdoino aina dum yamna free oina chatpane mase miatina tobirame je mage maral karino maseng ba tuba matamna miat ba budokpio miat ba budokri boy maga si ba jang loksero sarkar ki mai gai de tuba matamda aina talimati mana se tuba matamna bibiu ai jene Amaromda thangmaiban cherau chingkhongda soraisam Modhu Chandra chahi nifu manga apokpa dinamani thangmaiban yunam lekai da halamba adu UNLF nani haina claim tawrakli Lubasigi Department of Publicity ki Director M Sakhen gi cherol amana yawoloi oiramba miyoi kaya yawol lalhogi thengnafam thokpa awa ana kaya adu khangba ngamdabadagi lalau asidagi lapthokhiba leigani Masi yawol gi liklamda thokpa mahuksa oiba wafamni maram aduna yawoloi oirambadagi pothakraba miyoi singbu UNLF na aikhoi gi micham miyam amagum loduna cherak piba tawkhide amasung tawbasu tawroi adubo yengnabada changja khibada natana yawol gi mingchat thinanaba yengnabagi sarau langda saruk yaduna yawol gi mayokta thabak tawrokpa singdi UNLF na cherak piduna lakli makhatana su pikhigani Soraisam Modhu Chandra na masagi lukki khulai aniga konana changjakraba matungdasu lepa leitana yawol lalhogi mayokta thabak tawduna lakhi mahakna loktuna raga micham miyoi singbu yawologi mingda surrender drama yawhanana ba themba kihanba kaya tawrakhi Fana sangna mahak masagi asoiba singasi semdok charakpara haibadu UNLF na yingduna leirakhibani adubo haukiba thakara sida henadum anti revolutionary oiba thabak thoram sing chatharakhi Fibam asida tangai fadana yawol lalhauda pirakadaba khudong chadaba sing adu yenglaga mahakbu UNLF na chairak pikhibani hairi Sangai Festival ga mari lainana MMTA gi Juko Valley da trekking chatkiba miyoi sing fabagi matangda haukiba November gi kuntra da Nagaland sarkar ga tongnakiba agreement adu chatnaba yaroidaba agreement ni haina MMTA gi President Bijoy Kapching tabam na phongdokre Juko Tampaki Pak Chaubasi Saruk Ahum Thokpagi Anina Manipuri Sarukni Saruk Ahum Thokpagi Amana Nagaland gi Sarukni Asigumba mi faba fuba amadi pamdaba thokdok sing thokpasi Nagaland gi sarukta hek changbaga thoi maramaduna MMJ gi ngasi phongba executive ni from amana matung taba Juko Valley trekking chatpada Manipur gi site tagi karagani Juko Tampak ta trekking chatpa matamda Juko Tampak ki mafamda camp saraga leiraroi lisamaga chamapan marfu manga dagi hauduna Juko Tampak ta trekking chatpagi thabak asi MMJ na sinduna chathaduna lakli MMT na matam kya gi mamang dagi matam dugi sarkar singda Manipur lom thangba saruk singda Juko Tampak ka nanaba lambi sembinaba amadi rest house sananaba taknaduna lakhibani adubo ngasi fawba thabak oina pangthokpa udri mathang chehigi sangai festival nangnanaba Juko Tampak chatnanaba Manipur lom thangba lambi amadi rest house hojik paliba sarkar asina athubada sembiu haiki Thokiba thokdok adugi matangda rajniti gi oba khudong chaba longnaba ngangnaba MMJ na pamde masina maram oiduna yumlon nariba state anigi marakta nungsinadabagi maram oirakani maram aduna thokdok asigi matangda rajniti gi oba khud thingjinbiganu haike masigi problem asa mohana thohandanaba handa ki lakadoriba 2019 gi sangai nanganaba juko bogi taking go cheliu amasu yes house se musabiu masina
अमुक हन्ना प्रॉब्लम से ओनदनब ओइदनी अखोय मणिपुर मॉडल के एसोसिएशन सिंगा दिमक्ता मणिपुर रोमदगी संगनी मणिपुर रोमदगी थोरकनी अदुना हाई वफम असे दगाई बसका असले ताबिरगा तुम मतंदा मतम 2019 की सनाई कुर्सी नंगनबा सेयू गेस्ट हाउस से साबियो हाइसे लकेदगी अपनी तो वांगखेम केंद्र की मनुंग चन लेबा थौबाल तुरेल की नाकल दे लेबा थौबाल हाउखा ममांग की मफम कयादा तुरेल तोरबा नमथखरे ngasi lamdam adong gi miyam ga loina na paumi sin yengsin bada soibam ibo pisak ko bamioi amana turel torban da meter chamri rom namthaki ba si athuba matam da semjin bihauda ba tarabadi nongjutha matam da lamdam adong gi miyam khakta natana atopa mioi kya da su itsin isaw gi awaba mayok nangani haina thamlakli haukha mamang amusung hauga kiam Pawang kuno masih ising loina bak patharakna lau sunguda asoba wabe mayung nani aduna hojik saka si na lengak na masih matam chana season si working nongju pada yo jengaida sembi basi praja sing apamba woi amusung mai leba water resource na masih ming sembi na praja sing akhoi sembi leba se akhoi ga pamba Regional Institute of Medical Sciences (RIMS) Deemed University की थाकता पुखतना बस सेंटर द तक्सिन बमथौक ताई हाइना RIMS की डायरेक्टर सो इरंबा हानगी MLA डॉक्टर NG बिजोय न फोंगदोखरे वफम असि IMA के होल द पांगथोकपा कुंट्रा मरी सुबह ऑल मणिपुर मेडिकल कॉन्फ्रेंस अमामिकोन हौगदोकपगी थौरमदा महाकन फोंगदोखिबनी नुमित निनी चथगदबा कॉन्फ्रेंस हौगदोकपगी थौरम अदुदा हेल्थ सर्विसेज की प्रिंसिपल सेक्रेटरी बुंगलुमान बुलनाम अमामिकोन के ऑर्गेनाइजिंग चेयरमैन डॉक्टर वोगेन अकोइजम अमदी जैनम्स की प्रोफेसर डॉक्टर एलन डॉर्सन चिंगबना सरुक याखे मसक नाइब डॉक्टर अहुम खनगतुना अचंब खुदोल पीदुने कायखुमनब उतखे डॉक्टर बिजोयना रिम्स असी डीम यूनिवर्सिटी अमा ओइबगी मचाक मथुम निंगथिना लेरब इंस्टीट्यूट ने ओनखतनबगी तमक सेंटर द तक्षिनब मथौक ताई NEC amadi donor gi makhada leirambadagi Ministry of Health and Family Welfare gi makhada leibadagi khudung chadaba kaya mayoknari RIMS ki oiba tongan ba budget leijadabana parliament puthoklaga act ama pass tawhanba changi Manipur doctor singna lawriba thodang singthaningai ni haike for their difficulties so to avoid this we need to have separate act of the parliament so that all deemed university also it can be. We are proposing this and that is possible now because minimum 3 streams must be there. We have already medical, dental, nursing. So it is eligible now. So pressure is required. थांग तागी ओजा ओइरंबा ओजा लेतान थेम हेरामोट लेखिदबगी तरुगलक शुबनिंग सिंह थोरम ngasi GM होल द पांगथोखरे कंगले इना थांग ता सिंदम संगलेन सिंदुना पांगथोकिबा थोरम अदुदा खेत्रिगांव केंद्रगी MLA एन इंद्रजीत रिटायर्ड IPS सरंग थेम अनाउबी अमदी JN मणिपुरी डांस एकेडमी की प्रधान गुरु S थानेल न चिंगबना अथोइबा मिथुंगलेन सिंह ओइना सरुक याखे थौरम अदुगा मरी लेनना चीफ गेस्ट ओइना सरुक याखेबा एन इंद्रजीतना ओजा गुरु सिंहबु निंगशिंगदुना पालन तौबा हई लै कटपना महाकी पामजरंबा अदु मपुंग फाबा ngamloi महाकना पामजरंबा चटना लोंचत थक्सी खासी सिंह अदु लिकलम कायदना ngasiगी मिरोल चटलबा मतमदा महाकी थवाइना सोइदना पेनबा फावगनी थक्सी खासी ओजा गुरु मसक खंगबा मीदी पुंसीदा सोइदना माई पाकपा ओइगनी हाइखे पालन जिन तौरीनी हरगा पालन दबतक तौरगा लई पकत कलगा ओजागी मथगी सही मुंगाय रकादा ओजागी वारी ओने लेबिसती अय तरफ की पामजते अइना पामजबसी ओजाना मतम करम चलमी ओजाना मा मतम था कोइना हरमी ओजा उद कोइना तसी काची बेबार उलमी हाइना सिपा अखोय गसी ओजागी पालन सिला मखा चथौलबा तौबसी अदुना हेला फगद्रा हाइसी अइना ओजा सिम मयाम दबल तौजबनी अय पामजनी Manipur Lomi Lupna Lomi Singi Hak Fangan Bayana Loktak Project Sokan Kraba Lomi Singi Compensation Pitok Naba Amadi Itai Dam Loktok Naba Dabi Tauri Irabat Baban the Pangtupa Pao Gimi from Amada Lupki President M. Singajit Secretary H. Ibobi Vice President Raj Mohan Advisor AC Sarmasu Sarukyaki H. Ibobina Handak Delhi da India Pumbagi Lomi Singna Pullaga Chatkiba Kongchat Aduda Manipur Dagi Miroi Taranitoina Sarukyaki Manipur Gi Oiba Dabi di Loktak Project na Sokhalaba Lofam Sing Compensation Piba Itai Dam Loktokpa Loktak Project na May Piba Galoina na Itai Lokong da Ising Pigani Haiduna Miam da Thamkiba Wafam Ngasi Fauba Kanaba Fangdri
December tha asigi manungda tangdangba wafam ama khangandrabadi akanba khongjang changsilagani haikhe. Lupki President M. Singhajitna Mikhalgi matamda Rajniti Dol Singna Lomi Singhi Sendon Kokpigani haina bot khomlaga kakraba matungda Lomi Singhi yaifana bakarishu tawbidre. Lisingani kunda Lomi Singhi income saruk ani hengat hangani haiba Prime Minister gi pandam Manipur dadi politics tawriba kaya naknaba miyoida kanaba piduna leire haikhe. Narendra Modi ne India hojiki sarkar jina 2022 da pramar ki income je double henkal hangani na haire. Ibreak in India wo heni haire madu tongno hona bo matamdu da kono na Dr. Commission ki report di hojik moi sanab hangani haibe je moi hojik pramar da hojik thambangam drieba. Ado kalmai to hekat ka doino ba 2015-16 da 1.25 GDP apun be weram baduna 16-17 da 1.05 ta handare paisa di lomi singi de thada da ba aduga karbai to duna hankan hangadori no ba Eco-friendly over biodegradable chegi bag cup amasung plate sabagi numitara humdoini chatharakiba training new chekondaleba People's Development Society ge office lotion kre tharomadu da mahot ki director TH Hari Kumar Infalis amadi ukrul gi nabar ki DDMI Premjoy Society sigi Chief Executive Officer TH Biramangosu sarukya ke Director Hari Kumar na Manipur da ladiba self help group ayamba haurakpadadi thawai yamna yauna hotnabagi mamitai adubo tung koina chattabagi fibam ama ladiba asi makoina puthokliba pothok sing ado kaithel da ningtina yonba ngamdaba amadi puthokliba pothok ado ataina puthorakpa singa changdamnaba watpadagini haike Narcotic Affairs and Border amadi Thobal District apunba kangbu amana Kairen Bikhokta Makhata na drive chathaduna yam laba ganja pambi sing yanthatuna Kairen Bikhok maning lobukta mai thaduna manghan khre Thobal District ki DSP ke Dhananjoyna haukiba tang manga dagi chatharakiba drive asi ngasi Makhata na yumthong khuding changduna tharamba ganja sing yanthatpani haike Nisagi khongjangda yumthong khuding ge yamba paktana thaibase asigi mohta Pam hui kanaba sang kanaba Maliam the kanaba in Hana Pivan Tabiro IDC with the police ki maiki appeal to jury. Numidini Chubna Chathagadaba systematizing library system to inspire readership community in national seminar ama ngasi dagis State Central Library Infalgi Auditorium the Hokre Raja Ram Mohan Roy Library Foundation Kolkata Department of Art and Culture Amadi Manipur Library Association Sinduna Pangtokpa National Seminar Hogdopagi Thoramda Nauria Pakhang Lakpa Kendragi MLA S Subhash Chandra Manipur Library Association ki President Kangjam Chauba Singh Amasung Department of Library Information Science Silongi Associate Professor P Hansing Namaroi Bamiyo Singoina Sarukyake MLA Subhash Chandrana Quality Education Purakpada Library ki achoba thogdang lei miyam dasu lairik pabagi kanaba khangan bachangi haike ikoi hojik chawpal leiba phalaba hojik global chukchi dadi matam dugi all scientists na puthokpa arigumagi lairik wari singo madu naina ba madu darakar ho irna punna makse masak idi yadona faidi darakar ho badi unbam hoiba madugi building construction all darakar Sanamahi lining ethics amasung dress code ki matangda numinini chathagadaba national seminar ngasi kaisam patleba Manipur State Archives ta hokre tharmadu the planning board ki vice chairman MLA S Rajan Manipur Sahitya Parishad ki president Professor Kangjam Ibohal Sanamahi temple board ki vice chairman oiraba Nepram Bihari namaru oiba miyoi singoina sarukya ke Sapam Rajmani Institute of Manipur Studies Tera Kaithel Sinduna Pangthokiba Thoram Aduda Institute Adugi Director Sapam Vaigena Lamdam Mashigi Lazariba Culture Amasung Tradition da Honglakliba Masak Ase Semdo Pangamnanaba Amadi Aseng Basakta Madu Ngaktuna Thamnanaba Khangminaba Tangai Fade Haiki MLS Rajena Lamdam Mashi Khaktanatana Mapa Lamda Khundaduna Laikraba Lamdam Mashigi Miyoi Singbo Ekogi Chatnabi Ngaktuna Thambangamnanaba Seminar Yauba Tongan Ba Thabak Sing Pangthokpagi Matam Oire Haiki Maram di kari nai bakanda, cikung bawa yang si sungkong buki bakanda, laiba lamdam dugi, laiba state dugi catabi, laiba dugi catabi giga, no da tin bay ada ko hono da ko sumcang jen gi bakanda, ai koi masase, maite ai berjati si kok orang bay yang dia dugi, lakan dia, dan ai koi nama sikara, orang bakwe.
Kuntra Mari Suba Manipur Literary Society Imphal gi Mapok Kumon Thoram Manipur Hindi Parishad ki hold pangthokre. Thoram aduda Literary Society ki President S. Prahlad Sharma, Awadi Maya Nepram, Awadi S. Lanchenba Maite Amadi, Buddhi Chandra Haisnamba bo Harau Tayamna Society ki members sing okay. Kaisampa Thiamlekai Development Committee Amadi sees a hospital ga Kutsam Naduna, Kaisampa Thiamlekai Community Holder Lemne Lang Bagi Camp Ama Pangthokre. Mapung oina ahal oiraba singbu ana laing bagi khudong chaba pinanaba camp asi pangthokpani haire. Manipur State Legal Services Authority na sinduna National Lok Adalat ngasi Lamphel Court Complex ta pangthokre. Table manga de Imphal East amadi Imphal West ki tongan ba case lisingani ga marfu humdoi pukhatuna case kaya loishinke. Legal Services Authority ki Member Secretary R.K. Memchana Lok Adalat asida court ta pending labor case kaya loishin ba ngamle miyam nasu Lok Adalat ki khudong chaba lobiu haike. Tongan ba sandan lambi oina season naba association ki thomi singna sel gi mating niba lakpada wangkhaida leiba YBO club ki thomi singna fare. Farba miyoi sing adudi Sinam Hemanta chahi kuntra taret apokpa lekhidrab S Iboton Yairipok Bisnunaha AK Roman chahi kuntra taruk apokpa AK Baikun Ahibam Jiten Mitei chahi kuntra manga apokpa lekhidrab A Nimai Chan amadi Moirangthem Ramananda chahi kunnipal apokpa M Pisak Makoi ahumsu Yairipok Bisnunaha dagini. YBO Club ki thomi sing na phungdo rakhibada laikai asida lanai sandan lambi oina sasinaba association kaya gi members sing na tattana sel khaiba lakpagi wafam leire asigumba sing asi matam sangna dagi senaduna lakpani haire ngasi wangkhai thangka pat mapal da leiba furniture dukan amada sel gi mating loba lakpada fabani haire. DM College of Commerce Alumni Association and Environment and Rural Development Society Kamjong ga Kutsam Naraga Mega Health Camp ama Kamjong da pangthokre. Camp aduda Kamjong amadi masigi akoibada leiba khunja chahungga nifu mari layeng baga loina na hidak langthak amasung firol sing lemna fanganke. Listing ani tara humdogi batch police constable male civil gi fal haidok trabadi ahing nongyai degi pungni funipal gi total shut down all Manipur DPC completed candidate of police constable male listing ani tara humdoina tawgani hairi khongjang asi datangai fadaba ana ayek lining laishol mai ising komthokani hairi paugi marak thatna atema breakama. The Blossom School, a home away from home, is a place where the young come to realize their potentials and grow into well-rounded individuals capable of materializing their dreams and talents. We focus not only on academics but a wide range of co-curricular activities, all of these when it matters most, the early childhood years. This is why we believe that well begun is well done. Come be a part of the Blossom School. Jolip, 100% natural syrup. Amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba matangairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiu. Peter's International Residential School, Joy of Learning, Kompally, Hyderabad. Wabiraganu yumda anabag seba tawbinabaginamak wabiraganu. Medillion Home Healthcare Service Manipur na adom gi mateng pangzari 24/7 nursing care at home, medical oxygen home delivery, medical equipment rental service, home sample collection, physiotherapy home visit. Agupa marung gidamak Medillion Home Healthcare Service Manipur near Jennings Hospital, making healthcare accessible and affordable. Penasha Coaching Center, the best and only trusted coaching center in Imphal. Penasha Coaching Center gi ojasingna aina exam gi sim saba matamda yamna mating pangbiki aduga PCC dagi aina phangkiba study material regular mock test suggestion na chingbasing yamna chanaki. SSLCE thagadaba singna topper oina bagi damak matamga chunaraba coaching center asibu miyamna thajaba thambiu. Royal Academy of Science, Wangkai Imphal, admission open class 8, 9 and 10 for the session 2019-20. We are always after quality and not just marks. We don't buy brilliant students, we create brilliant students. Royal Academy of Science, Wangkai Imphal, recognized by Board of Secondary Education Manipur. Contact the Academy Office for more details.
Emission Open Bosengi Makada Class 6 7 8 9 amadi 10 gi English Mathematics Science amadi Social Science ki foundation course ahum suba base oina Center for Competent Tutorial Thongju Boro Makongda lamdam sigi maming leiraba oja kaya na takpi tambiduna lagliba December kundagi haujargani akaknaba Sydney CFCT da habiduna adongi isa singbo lamdam sigi apaba satra ohenbiu. Classic Hospitality Training Institute now offers you free trainings on 3 months course in hospitality operation under PMKVY2. Courses are Level 1 Certificate in Front Office Operation, Level 1 Certificate in Food and Beverage Service, Level 1 Certificate in Housekeeping Operations. Class commencing from the mid of December 2018. Free counseling session Monday to Saturday 9 a.m. to 4 p.m. For further details, please contact Classic Hospitality Training Institute, Babina Diagnostics Building, 3rd floor, Rims Road. I am the starter. We work it together. The adventure. When we chase it together. I am the after party. When we rock it together. Styles, but it's stylish only when we live it together. The next gen Maruti Suzuki Ertiga. Move together in style. Admission open. Scholar Coaching Institute (SCI). Marangko Makha Lolagbong. Class 9 amadi 10 gi foundation course. Lakliba 17 December dagi tamba hongna nami tamag registration tawba haujare. Subject pumna mukta 7,500 oigani. Ben service ki khudong saba amadi girls and boys ki separate boarding suit thamjare. Ako pumorol ki tamag mobile number 8787457499 da pau pawiyo. W Square Face Bar. An all-in-one face wash that contains a natural whitening agent, an anti-aging system, and helps fight pigmentation. W Square. Why wait? Preventive cosmetology now in India. Live Coaching Center Gari Makhalagai Hariba Mafum Asida Emission to Vibayargani Special Class 10 Revision Amadi Class 8 in Class 10 Gi Oiba Tha Anida Loibang Namnanaba Subject Pumnamaki Foundation Class Smart Class Kaloinana Haitoi Sintoiraba Oza Singna Takpi Tambiba Hujargani Then Service Ki Kudong Chaba Amadi Nupamasung Nupi Singi Boarding Ki Kudong Chabasu Pijari L Sweets and Savours ki ahaw atumna adong special occasion ki mathel ama oihanbiu. Nauna luhonggadoriba couple singi customized hazing pot ki package amadi wedding cakes phangbiragani. L Sweets and Savours ke Sampa Junction near Pongafam office opposite Sisipur parking. Break matunda taram nok chiri hizima khata bapau. North East Finance Commission gi Managing Director James Kasumbu Tenta Kunjau Mathak Laikai gi Kunja Singna ngarang harau tayam na okre. Miyoi kya na saruk yakiba thoramadu da James Kasungna ahal oiraba singda kambal khudol tamki. Lomi nupi singna machoiba chinjak chadun hakchang fana lainana ba paikat pa thorang ama oina Nutri Sensitive Agricultural Research Innovation Project narigi makada KVK Thobal na sinduna nomogi oiba lomi nupi singi oiba awareness program ama wangjing da pangthokre thoram aduda KVK Thobal ge home science ke SMS RK Lembisanana agronomy ge SMS as Tomban resource person oike. Health Services Manipur ge Additional Director Dr. S. Manikantana National Health Mission Manipur ge State Mission Director in charge oina puragani Hiramasiga Mari Lainana DP Under Secretary PH Bhavananda Sharmana order amathokre. Loktak Livelihood Mission asi mafung fahanabagi pandamda miyam punna wakal taminabagi thoram ama Tobul Sorarel Community Holder Self-Help Group kayana saruk yaduna pangthokre. Investor Education and Protection Fund Authority ki meeting makada District Administration Bisnupur na sinduna pangthokpa thoram aduda Child Welfare Committee Bisnupur ki Chairperson P. Premchand Tobul Gram Panchayat ki Pradhan TH Nanaubi Amadi DEGS Bisnupur ki District Manager Prasanta Yauna miyokyana saruk yake. Miyam da aki akhang pibagi mayokta KCP People's War Group na December 13 ki ahing nongyai dagi tara nipal gi ahing nongyai fauba pung nifu nipal gi total shutdown lauthok le haire. Lupasigi Secretary Central Media Coordinator Lenin Maitegi Cherol Amana Miyam da aki akhang piba asi lup na yengduna leithokloi. Adumakpo athing basina Fire Service Water Supply Ambulance amadi media gi oinadi komthokani. Pali balengak asina mamang da taduna leiriba lomi singna wariba hana thoklamba fokthoktu dagi tangkai hanthaduna thokliba shigi damak kari tobikre. Lengak asigi worker khara da water pump khara yenkhiba aduna lomi singi yaifana ba senki haiga doribra.
Lomi sing na lawshal lobi ribe sing da handaki oinadi tangkhai lobi haina lawbada lengakna kari haina fongdok pikre. Yumlon naba Myanmar na ngamkhai lanchi laktuna kunja singda yum fawba sidok haliba issue asi loishina ba hotna bagi mahutta lenga ki asoiba aranba fongdokpa haidokpa mipung khudikmapu sajiwa jelda thamnana ba sem saduna lairi. People's War Group na matam gi palak pa lenga khudikmak yade lup asigi apambadi lamdam mashida lairiba mipung khudikmak manaba mityeng amada yengduna manaba khunai ama sembani hairi. Community influencer on health and nutrition service haiba asigi matangda sensitization cum awareness program ama chakpi karongda leba community health center da pangthokre. Influencer nifurom yauna village chief secretary members pastor NGO amadi naha oriba luchingba kayasu sarukyake. District Health Society Chandal na UNICEF ki tingbanga loina na thorom adu pangthokibani. Nature learning ka mari lainana numit nini ki oiba camp ama Technopole Forest Division na sinduna ngasi More gi Forest Range Office ta pangthokre. Tharomadu da hana DFO oiramba ke Bir Singh, lecturer RK Birjit Singh, Rains Forest Officer More and Santosh Singh amade Rains Forest Officer Technopole H Imo Singh na maroiba miyoi singoina sarukyake. Manipur University na lauba LMS Law College exam da aranba pambai season aduna answer script mangan kibagi thawong desam na hakchin na lauba ga loinana thawdok adu da chenaba khudikmak ki mathakta thigatuna action logadabani hairi. Answer script segai du namai thadok kibagi thawong KSA na sukkan na yaning da fongdorakli. Legal education ki mafam oriba awang bathaki mahiloshang amada asigumba thokdok tholakpa asina miyam gi thamoi da mi pai ba hengat hali. Asigumba loser daba thong asina lamdam mashida quality education purakpa ki khongthang da ayatpa oibaga loinana mahiroi singi moral mangtharakli ba asi thingona ba hotna hogdrabadi khunai asi lekha tarakpa gi machak ama oigani. Thokdok adu da chenaba miyoi khudingmak faduna maralgi matik chaba cherak pinanaba mari lainaba singi pukning chingsilakli. Manipur Muslims Welfare Organization ni palak suba mapokumon palan hotel classic ta pangthokre. Tharamadu the organization asigi President Abdullah Fundrei Mayum, USANG President Sunil Karam, CCS ki President Jitendra Ningomba, Manipur State Health Committee ki Chairman Maulana Abdul Salam Yauna, Civil Society kayagi luchingba singna sarugyake. Mifamadu da wangang kibasingna Manipugi itihasta mitei pangal wari kyaleri nupi lalda mitei pangal nupi singna chobo thogdang lokhe. Manipur gyapun bagi saktam da singna rakpa khudingda Manipur da khunda minariba furup singna changsilakpa khongjangda mateng pangani haibana chingba wafam kaya phongdoknakhe. Kumal lampak talaiba youth hostel da nomagi oba mitai maitegi yellow ngai digi chanarakpa senmit amadi senpa thumpagi kanglon haiba team da seminar ama pangthokre. Yellow mi thaupaina sinduna pangthokiba seminar aduda chakpa fayengi khulakpa ningthogjam toyai thanga dagi tongbram Sham Kishore archives ki retired archivist Noribam Indramani Lamka College ki retired principal Mangsa Tabam Lokendra CAU Iroisemba ki retired director and Iboton amadi Dr. Laisham Joy Prakasna resource person oina wangangke. Iroi sembada miyoi marina nupi ama molas tokiba thokdokta civil society organization singna tumina leithokpa asi atsumna pendaba phongdokre. Chingmairong da leiba union ki office da pangthokpa paugi mifam amada education secretary Kakai Singsitna lamdam masida nupi da miyot minei chathaba lepa leitana thokli asigumba thokdok asi amuk ana thokhandanaba punna kholau lauminaba tangai fade thokdok asida chenaba miyoi mari asigi mathakta aingeba chapchaba thabak lokhatkadabani haire. Hujik phagre akhoi police ingsu akhoi appreciate towe moi su thabak mapung phana towe adubu akhoi na haining si government gi law enforcing agency police ga court singna masi issue di seriously low daba yaroi matik chaba dandi pi ga dobne nupi macha ma the molest tobai bisi ma tribal ni ma muslim ni ma adu haibal leite nupi di nupi ne nupi haibisi respect to fam to e siumba issue thorak pada akoi tribals valley civil society na tumina labi bisi nungaite matung manaw dadi khajik tang proactive oi bi oi na khoi media mamang da thamjani Patsoi CD block ki manung da leiba Sagolbel Thaunau Jam Lekai Gram Panchayat ke ahum suba special gram sabha ngasi Gari Awang Lekai community hall da pangthokre. Thauramadu da Thaunau Jam Lekai Gram Panchayat ki Pradhan and Ratan atay member mari lenaba SDO amadi video Daulat Khan su sarukyake.
Bongba Kulengi ADC member Thangzamang Kibgena Saba Hangang Loki waiting set ngasi sangaduna miyam the kutsin nakre. Tharamadu the BJP Imphal ki President Kamani Kakching District ki President Raghumani Saikul Mandal ki President Pumsing Susarukyake. Thangjam Agro Industries Private Limited ki pothok ama oiriba Likla Bakery na ISO lising ani manga fanglakpada Manipur da ahanba oire haire. Masigi matang da ngasi industries asigi nilakuti da leba work site da paugi mifam ama pangthokre. Tharamadu da Professor and Mohendra Thangjam Agro Industries Private Limited ki Managing Director TH Joykumar na chingbana sarukyake. TH Joykumar na Industries asina punna miyoi chatret rom thabak piba ngamle haike. Professor and Mohendra na Manipur sel tungi fibam fagatna ba Thangjam Agro na paikhatlagliba thabak asi apaba khongthangni industries asina ISO gi license fangbashina Manipur gi economy chakal hanbada hena mateng oigani haire. Sekmai awang lekai da handak laikhidrabi bembem gi fibam chadana lehoriba machanupa amasung machanupida Patanjali Yoga Samiti Chingmairong branch na filo nanaba machine cheng hawai amasung sel gi mating pikre ngasi mating pibadu da Dr Sinam Rajendra IOC gi DZM SI Singh Advocate NGTS Kumar Dr Priyosaki amasung branch adugi miyoi kyasu sarukyake mating pangbirakpagi damak bembem gi machanupi thazana apenba phongdorakle. Lions Club of Kanchipur amasung Students Welfare Committee Faizat Laitong na punna sinduna Diabetes Detection amasung Awareness ka loinana free mega health camp ama Faizat Laitong da pangthokre. Tharamadu the Lions Club of Kanchipur gi President Laitan Them Sital su sarukyake. Miyoi kayamarum layang bagal loinana hidak langthak sing lem na fanganke. Kumbi Kendra gi lawfam kaya law lokpa loiraba matungda Rabi crop ki manama sing thananaba Kendra gi lawmi kaya da Rabi crop ki maru marang sing lawmi nifu da yenthokre. Kendra gi MLASB da gi meeting makha da Agriculture Department ka khutsam naduna ngarang Saiton Salan Konjin da pangthokpa thorom aduda MLA gi loinabi Renu ward member amadi mari lainaba miyoi kyana sarukyake. National Awardee A Priyo Kumar na mipal tangdaba state ama ohensi hairabadi lawmi sing da mating pibi batangai fade haike. Manipur Press Club the Manipur Domestic Workers Movement Organization amadi Ferrando Domestic Workers Alliance anina khutsam naduna Children's Day gi thoram pangthokre. Stop Child Labor in Domestic Work haiba theme the pangthokiba thoram aduda angang singna tongan ba talent so kayaso utke. Haujik sanabagi pau. Tha asigi tara mathoidagi tara taret forward Thailand the pangthokadaba tara suba World Bodybuilding and Physics Sports Championship ta saruk yagadaba Manipur gi sanare sing the lifestyle fitness gi mapu sanglakpam Presorjit Sarmana lupa lising yangkai mating pikre. Sangai Produleba Fitness Gym the pangthokpa chamba thoram amada senfam asi sanare sing the kutsin nakibani. World Championship asida India gi oina sanaroi humudra mathoi amasung official kun saruk yanana bakhalakpada Manipur dagi sanaroi taret amasung official ama yauri. Haji makhatana sanabagi pau sports journalist boy ningthawjam dagi fangbigani. All Manipur Football Association sinduna mamang thagi tang kundagi team mari kripsa nauremthong Manipur Police Sports Club YWC langthabalamadi Eastern Sporting Union wangkhaina saruk yaduna Kumulampak Artificial Turf Ground sanaba hokiba Indian Women's League qualifying round gi mapal suba ampha Senior Women's Football League for BM Singh Trophy khudong chada bakharadagi matam sangna lep durba matungda ngasi dagi makhataba match sing sanaba hokre. Ngasi sanakiba ahanba match da YWC langthabalna kripsa naurem thongbu goal ani amada maiti bapiki match asida mai pakiba YWC langthabalgi goal ani du S Rina Roy amadi S Linda Komna match ki niputare subamadi humpuni thoi suba minita sanki match asida maiti kiba kripsa naurem thongi amatangar ba goal adu N Ratan Balana match ki kunthama thoi suba minita sanki bani ani suba match ki sanakibada Eastern Sporting Union wangkhai amadi Manipur Police Sports Club goal amata sanadana draw sarkhre. Sathariba League asigi matangi match tha asigi tang taragi ayuk pung mapal tabada ahanba match oina kripsa naurem thong amadi Manipur Police Sports Club ka sanagani ani suba match nungthil pung ani tabada YWC langthabal amadi Eastern Sporting Union wangkhai ka sanagani.
Manipur football masana hena sakulhana bamadi state asidagi masak nareba football sanarusing hena puthongna bagi pandamda high school athletic club ki miang makhada ngasidagi club asigi ground da football academy ama hangdokre thoram masida hana club asigi secretary waramba ice biramangal RK Jaisana amadi S Saida banna thoram mapusing oiki Amaramda ngasidigi hangtokiba academy asina sahi super leptana thangja amadi nomaijing khudingi pangthokadoriba sahi taruktagi tarahumdoi phawgi nupa masa amadi nipi masa singi woiba football development program amasu hangtoki AFCA license holder L Nandakumar amadi B license holder P Sunilna chief instructor oiduna pangthokadoriba development program asida international football sanaroi AK Mahesh KI Suramani L Gunabir I Sukumar T Khelemba amadi M Bizena pigliba angang sahi taruktage traundoi phawgi nupa masa yang khairomda football masanagi basic knowledge amadi fundamental skills sing tambi tapigani ngasi hangtokhiba football academy asiga mari lenana academy asigi member ke kobana phongdokhibada grassroots football ji strengthen tonaba hena mara chenaba hena paganaba pandamamaki makhadni kachab ki manga ji sigi matam sini wadi sigi matam sigi koina makoida basic fundamental session di pibu ngamagadi hayeng makoina room to matam te am mate wadi ai bi thajaba ma loina na health si jo koina priority ne thamje adugi pandam da changin jaba adugun bai academy Manipur Veteran Table Tennis Association Sinduna Deng College Campus ta leiba indoor stadium da tha sikitang tarete ki sathariba Taramapul Suba State Veteran Table Tennis Championship ki ngasi pangthokiba women's doubles ki match singda and Premila amadi ki EBM gi jurana and Susila amadi o Hemolata gi jurabu ani suba match ki sanakibada S Asalata amadi and Sana Hanbi gi jurana and Premila amadi ki EBM gi jurabu ahum suba match ki sanakibada and Sana Hanbi gi jurana and Susila amadi o Hemolata gi jurabu maiti bipiki Nupi masagi singles ki eroiba matchta S Asalata amadi and Susila ga sanaragani ngasi sanakiba ahanba semi-final matchta S Asalata na o Hemolata bu set ahum sinoda amadi ani suba semi-final matchta and Susila na ke EBM bu set ahum amada maiti biduna final sangkibani category asigi ahum suba position gi sanakiba matchta ke EBM na o Hemolata bu set ahum sinoda maiti bikre Championship asigi men singles ki aroiba matchta G Profulo Sharma amadi Ice Rajendra ga sanaragani ngasi sanakiba ahanba semi-final matchta G Profulo Sharma na NG Brajikumar bu set ahum ani suba semi-final matchta Ice Rajendra na si Ice Rajen bu set ahum sinoda maiti piduna final sangkibani category asigi ahum suba position gi sanakiba matchta NG Brajikumar na si Ice Rajen bu set ahum sinoda maiti pikre Sahi humpumunga mataki nupagi doubles ki eroiba matchta Ice Rajendra amadi NG Brajakumar gi jurana G Profulo Sharma amadi K Kumar gi jurana Ice Rajendra amadi NG Brajakumar gi jurabu set ahum amada maiti piduna title laukre Youth Paradise Club Golapati Youth Progressive Front Yangang Popi Youth Development Club Thamna Popi amadi Sanabi Youth Club Sanabi na sintuna tha sikitang ani dagi team kulhum doina group taruk thokna khaidoktuna Sanabi Sanabul lampakta sathariba manga suba imoino trophy a village wise men's open 7-set football tournament ki ngasi sanakiba ahanba matchta SYC Sanabi team B na YDC Thamna Popi team A bu goal manga amada maiti piki ani suba match ki sanakibada sekta bolero amadi oksu ningthemsa goal amamam chanaduna draw satkre ahum suba match ki sanagadaba team MYCL leimakhong mapa laktabadigi YDCL pungdongbam team B na walk over laukre mari suba match ki sanakibada YSC Yorbung Khunona EUSC Telobu goal ani amada maiti piki Nomaikon Progressive Youth Club Sanana Sinduna Tha Sikitang Mari Digi Tim Taratri na group Mari Thongna Khaidokuna Club Asiki Ground Sathariba Ahum Suba Ibutho Yang Bi Pakhangba Cup 7 men aside under 15 cash prize football tournament ki ngasi sanakiba ahanba matchta Napet amadi YPF Yangang Pokpi goal amata sanadana draw satkre ani suba match ki sanakibada Loksang Khongna apunba bu goal ahum amada ahum suba match ki sanakibada NPYC sana team A na lamlai bu goal manga nida amadi mari suba match ki sanakibada KB FC na ICF GRS Golapati bu goal ahum sinoda maiti piki
थासी की तंग तारा हम दोई की तारा तुरुक फाउबा कर्नाटका की विजयपुरदा थांगता फेडरेशन ऑफ इंडिया की मेंग मखादा कर्नाटका थांगता एसोसिएशन सिंधुना पांगथोकदोरिबा कुनमंगा सुबा नेशनल थांगता चैंपियनशिप ता सरुक यागदोरिबा हुयल लालोंग थांगता मणिपुर की ऑफिशियल तरुक अमदी सनरोई मरफुतरा मरी पुन्ना मियोई सामन साबा टीम अमा ngasi कांगलादगी थांगता फेडरेशन ऑफ इंडिया की प्रेसिडेंट हुइद्रोम प्रेम कुमार ना याइफमंगोन पितुना लमथाखरे मणिपुर की थांगता की टीम हौजी इम्फाल की कंगला के मामांग की हौजी लमथाबसी यामना इदो पाखमना थौजामबो ओरसनु मणिपुर की टीम ना बहुसागुम टीम चैंपियन लौरतना स्टेट की ओइबा माइ ngakwa amadi थांगता की माइ ngakwa ओजा गुरु सिंह मयाम की माइ ngakwa तो परपु ओरसनु वाइदना मयाम पुनो कुलमी द टेक काइदबा नुगाइना चक्को ओरसनु वाइदना आइना पर्सनल मोइना आइ लमथाजरी थागचरी पोयाय पाव से टेंशन द्रिंगे की मांगोई नला ngasi nomage engasa ge paw pizeri Environment Directorate की फंकी बंगसी वो की बाइंग सामरी नुजु की पाउदा ख्वाइदगी साकिबा सेल्सियस डिग्री 39 अमा ख्वाइदगी इंबा सेल्सियस डिग्री 3.3 नुक्सित यावी सिंग मनंगी सांग मैक्सिमम दा सादा मरिपुतरा मंगा 10.8 मिनिमम दा सादा 19.0 अमा ओइकी ngasi nong sukide Hozero bada mariba paw amuk kahna Numit Home Nichum na Chathagada Batara Manga Suba State Level Orange Festival Tamenglong Headquarter the Chief Minister and Biren Nahudokre Kutlai Paiba Singha Fajan Kipa Sinmi Ani Bisnupa Police Commando na take the Kaida na Kalle Amasong Surrender Toduna Lairaba KCP Lamfel Group Kini Haiba Miyoi Ama Sakhang Dabasing na Nongmay na Kaptuna Hatlamle Nasigyo na ayas TV na Pijaba Pau Matang Ashwadalo Sinjare Medyang Tabiri Basingi Mafam Dagi Kainiyatang Nijeri Pinabirase